Kanglai Thawan channel bu yengbiriba punang putaram na ukchari ngasigi maro iba pauda October 13 pu lenga na Kuki Rising Day tharmagi mayokta DIPR calendar mai Thakhre Chatliba October 13 meragi tara mangani panba sagol chen numit lamdam asi khwaidagi hena maru oiriba chingmi tami anigi senglaba mera hongchongba numit pu Manipur lenga na Kuki Rising Day haina hapchilambagi mayokta Kanglai Park kanba loop KKL na yaningba phongdoktuna kaisam patlaiba DIPR di complex da department asina phongba wall calendar mai Thakhre BJP na lusing malangak asina pakhlakliba thongsing asibu yaningdaba phongdoktuna KKL gi kangbu amana ngasi kaisam patlaiba DIPR gi office janguna calendar da yawriba Kuki Rising Day ga mari lenana DIPR gi officer sing wari sanaru matamda officer sing aduna government ki gazette notification ama thoktuna numit asi lepkhibani haina phongdoropatagi pendaba phongdoluduna numit asi lepkhibani haina phongdoropatagi pendaba phongdoluduna complex adumaktada calendar adu mai thakibani thawong aduga mari lenana KKL gi media coordinator Diras Hamom hai singmi tami ani gi senglaba numit oiriba machin manaw gi nungsinabagi mari sagotuna pot lanaba numit asida handak sahidagi Kuki Rising Day haina hapchilaliba asi hojik thokliba Kuki singi irang asida Manipur lengakna Kuki singi mateng phongna panglabra haibagi singnaba leire Kuki Rising Day haibasi Manipur India da tanatana Malem gi mafam amatada laite Manipur lengana Kuki singda phone mateng panglabra haibasi tha 13 chathrakliba narco terrorist singi lan lusinba ngamdana ngasi phawba leiba asina amuka hena singnaba poole atu matamda Manipur lengaki DIPR na phongliba calendar asigi matangda Kuki Rising Day haina habliba asi Manipur miyamda mariksu mafam lengana singdorkadabani karigumba singdokta tarabadi KKN na akan khongjang changsin gani haina paumi singda deras na phongdoki governance party ki president su oiriba senior journalist Yambem Lava police na Thakhre Manipur gi senior journalist oiriba Good Governance Party ki President Yambem Labu yauna miyoi ani ngarang numidang Ifan Police Station ki kangbu amana Thakhre hari police tagi phangba pawgi matung ina People's Tribunal Center Kobalup amagi makhada terada laiba nupi amaga lupa lakh 13 tonbagi wahauda Yambem Laba amadi khuraijam amudon lairektagi khuraijam danabe Elias Tony kobo miyoi amana kihan khangmagi thabak tawre haibagi police ta case ama thanglakpaga mari lenana makoi ani ngarang numidang report Yambem laikai da laiba labagi yumdagi phaki bani lupa lakh 13 tonbagi mingda danabina Yambem Labagi nongoi paiduna kian khangangi thabok tawkhibagi mingda Impan Police Station case ama lokalaba matungda attempt to murder gi makhada tongan ba arm case kaya pansinur makoi anibu phakibani ningsingba yabadi Good Governance Party ki president su oiriba Yambem Laban hojik paliba lenga asigi mathakta hojik Manipur tholiba Kuki narco terrorist singi Irang asina maram oiraga Manipur kangadra chief minister kangadra haiba akanbu wafum kaya phongdok lubagi damak mahaki mongjam da leiba phanggu yumda nomai round kaya kapsin magaluna namangonda sakang daba kaya na aki akang pon bagi thawuk sing laikrabani BJP lengakta saugatpa natraga saugatta bagi matangda muknaba asum henglakli National People's Party NPP Manipur State Legislature amadi MLA sing hojik paliba BJP na lusingba lengak asida yawbana trangna yawdaba haiba warep ani marakta chawna muknaba henglakle hairi press na phangba pawi matungna October 5 da New Delhi da NPP gi National President Konrad Sharma nami phamapu oidina Bharatiya Janata Party na lusingliba lengak asida makhata na yawdra traga yawroidra haibagi warep lawgani haina toramba adu yaithokraba matung ayeng October 9 da mifam famna warep lawnaba lepnakibani adumapu yaithokki mifam asi ayeng ayuk pung 9 makhairom taba matamda uripok norem thongda leiba NPP gi head office ta State Executive Committee gi oiba mifam ama phamnabagi damak party asiga secretary ki ai samna notification ama thokrabasu MLA singi marakta BJP da yawba natragna yawdaba haiba nakal ani naiduna hojik phawgi oina chapchaba phirep lawba ngamdri sina maram oiraga pangthokadriba National Executive Committee gi mifamda NPP gi Manipur gi MLA amadi executive members sing puna saruk yaba ngamgodoribra haiba gi hangsu lakle NPP gi Manipur State Executive Committee gi mifam ama